Tare suba UGC PAN regulations lisingani tara nipan implement tawbiyo haibadabi taladuna FEGOCTA na chaliba thasigi January 19 dagi hauduna sangsilakiba khongjang pumnamak lenga kayanaba purakpadagi khongpham handokre hayeng March 9 dagi full class tawba hauragani haina FEGOCTA gi maikedi gi phongdurakli Jiribam district ki Boro Bekra subdivision gi manung channel leiba Tuisolen village ta leibi ANGANWADI worker oibi Thansing Mar chahi humpu mapur oiba laikhidraba HB kaptieng kobi nupi ama COVID vaccine kapdobadagi ngarang nungthil Silchar Valley Hospital dagi Silchar Medical Hospital tamna pubada laikhidrei Lengang na drug ki mayok sangsilaki ba war on drugs tamna mai pagle haina loba yare Razamiam gi moral support amade participation yorumdrabadi mai paglam dabasu yai haina Chief Minister N Biren haikre wafa masing asi CCS ke gi luching makhada user connection supportive committee kangleipak UCSC ke na sinduna kangla Western Gate gi boat palace compound fawba lamtha ki bar rally gi thoram amada mahang haikibani Haukiba March manga da thokiba mai chakpagi thodokta amangata thokraba mafam singdangasi Valentina Ilangbamna Sunday Eco Club ki volunteer kyaga loinana yengsin khibaga loinana upal sing ising saibagi thoram ama ANGAAN CHING Eco Park Kakchingda pangthokre Chief Minister's Green Manipur Mission gi makhada ANGAAN CHING Eco Park Kakching mai chakraba saruk singda upal thanaba Forest Department na thabak paikhat piu haina Valentina Ilangbam brand ambassador CM's Green Manipur Mission na Forest Department gi pungning chingsilakli IGR South Headquarter na sinduna ngasi KHUMAN LAMPAK Assam Rifles EX-SERVICEMEN rally pangthokre pangthokiba thoromaduda Assam Rifles ke EX-SERVICEMEN bulem na layengba loan gi khudong chaba piba yauna tongan ba thengnariba pension gi khudong chadaba sing kari tawribagi haiba yengsinbaga loinana leiramba khudong chadaba sing su yengsinki Haukiba pung kunmari asida India da anoba coronavirus ki case masing miyoi lising tara nipan ge chahumga kunga taret nongna thengna kibaga loinana hauzik phawbada apunba case masing miyoi crorama lakh tara mathoi lising marifutara ni thoiga sumna marfu nipan sukrei hairiba apunba masing asigi manungdagi leina asidagi fagat kiba migi masingna miyoi crorama lakh nipan lising yang khaimari ga chamaga kunga nipan oikrei Haukiba pung kunmari sida laina asidagi miyoi chamaga sumna nipan sikhibaga loinana hauzik phawbada India da miyoi crorama lising yang khai taret ka satru ka yang khai taruk laikhidre haina Health Ministry gi report amana palakli All India Football Federation gi guideline matungina All Manipur Football Association AMFA gi makhada District Football Association DFM moirang na sinduna numit tara manga ni chopna chathagadaba AMFA Grassroots Football Development Program risingani kunga mathoi ngasi hodokre DFM moirang gi president ke yaimina flag off tawduna sanaroi singna moirang kangladagi khongna rally ama laktuna moirang multi purpose higher secondary school ground moirang da panthungpham oiraga MLA moirang P Sarit Chandra na hodokhi